ngasi ayu phongkiba tongan ba manipuri se phongsing amasum thokiba thogdo wathoksing digi maruobi I pausing khongo sarakanda manipur to optional gi maikei digi myamna thamjagi ahanbada sanalebak pauksi de phongkiba maruobi paukhra tanker driver singi strike na manipur da khusem gi petrol diesel tanganore driver association ngasi digi depot gi thau sing thokpasu lepkadori Impal Municipal Corporation amasum atai municipal council singna petroleum gi pothok puriba gari sing amasum LPG puriba bullet tanker singdagi lauriba toll tax asi komthokpinaba demand tawraduna sangsilagliba thau singba lepagi khongjang asina state asida khusem gi thau tangba thogalakpa yabigi phibam dalakle haukiba me kunga taretagi hauduna all Manipur Petroleum Products Drivers Association a makhoi demand sing तांदुना संगसिलखिबा खोंजंग असिना मणिपुर की थावगी स्ट्रोक की फिल्म असुकी मति सोक्सिनहले हारि मालुमद लैरिबा इंडियन ऑयल कॉर्पोरेशन की डिपोट की फंगबा पाउन हाय नुमित तरेनि सुरकलाबा ऑल मणिपुर पेट्रोलियम प्रोडक्ट्स ड्राइवर्स एसोसिएशन की खोंजंग असिना थाव पुसिलकबा लेपखिबदगी हौजुक मणिपुर पेट्रोल की स्टॉक असि नुमित 12 रोम खक्तमक सिजिननबा अदुगा हाई स्पीड डीजल गिना नुमित 13 खक सिजिनबा कोननबा स्टॉक लैरि हारि Indian Oil Corporation की मालूम दलैरिबा डिपोट असिगी ऑफिशियल अमगा वारी सनबदा हाय मे कुनगा तरेते की हौदुना पेट्रोलियम प्रोडक्ट्स ड्राइवर सिंगना खोंजंग संगसिन कीबा सिना थाव थादबा सयोल अमा फरकले डिपोट की थाव सिंग थोकपदि लेपतबना मरम ओइरगा लेपतबा अदुगा पुसिलकनबा पामै अतै लैतबना मरम ओइरगा स्टॉक त चावना सेथिंग नंगले खोंजंग असि मखा सथरबरि थाव स्टॉक कंगलकपा याय अमरम ऑल मणिपुर पेट्रोलियम प्रोडक्ट ड्राइवर्स एसोसिएशन मे कुनगा तरेतगी संगसिलकपा खोंजंग अदुंगसी पुंग खरा हंदोकलुरबा मतुंगदा लेंगाकना थौलकपा ऑर्डर मवोंग सुमदे हाइदुन अमुक मखा सथखरे एसोसिएशन असिगी मसिन चतपा अमना पाउसी सिदा हाय ngasi numiyungba mamangda minister mahut wai khemsanga maki yumda association gi mute singa unarubada toll tax asi lauraroi mod department na maduga mari leinaba order ama tholak lagani maramasina khongjang handoknaba khangalakpigi matung ina ngasi numiyungba matamdagi hauduna khongjang handokpaga loinana mapalamda thau singba satnaba security na singba pau faunaduna hayeng thangja oirabasu thau singba satnaba sem sarurabani अदुबु थाव थाब सत्प मतमद लंबीदा टोल टैक्स हांगलिबसिंगना टैंकरदगी सेल अदुमक लौब लोइदना नुमिदंग वैरमद से थोलप मतमद इम्फाल म्युनिसिपल कॉर्पोरेशन की मनुंग खक्तमक टोल टैक्स की लौरिब सेनफम लौदबगी मवोंगना थोलकपदगी खोंजंग हंदोकलुरब ड्राइवर एसोसिएशन की म्यूटसिंगना सावबे हेंगत हनबग लोइदना हयेंदगी हेना कनब खोंजंग संगसिनना लेपनखिबनि ड्राइवर की डिमांडी मणिपुर की म्युनिसिपल काउंसिल खुदिमक लौरिबा टोल टैक्स असी कोमथुकपियु हाइबनि हाना थाव लौबु सत्नब सिक्योरिटी स्क्वाड पिबिनबा हाइरुबा सिरोल सिंह हंदोखरे मापानगी थाव सिंगलकपा लेपदा नतना मालुमद लैरिब ऑल डिपोटगी ऑयल पम्प सिंह थाव थाबा मसुम सकमाइदा लैबा एलपीजी बोटलिंग प्लान दा गैस थादबा मसुम प्लान मनुंगदगी एलपीजी लौथोकनबा गाड़ी संगमसु अथिंगबा थामलगनि हारि मखोगी खोंजंग असि लेंगा की मरी लेनबा लोइसंग सिंगी ऑफिशियल सिंगी बिफम अमा पांगथोकतुना यानबा मा पुरक्त्रिबा फावबा हेना कनम खोंजंग संगसिलगनि हाइखि अतोपा पावमदा लनागी डी एडिक्शन सेंटर सिंग मिहातफम ओइदौरे मणिपुर लेंगानसु हन्ना येंद्रे प्राइवेट डी एडिक्शन सेंटर अमदा लायेंगलिबा मियोयमा फुबदा सिरि नमोल पुलिस स्टेशन कोनबा उलौ सनुरा हाइबी मखोंग दहांगबा लनागी डी एडिक्शन सेंटर अमदा लायेंगलिबा अनाबमा सेंटर सिगी स्टाफ सिंगना तमथीना फुबदगी सिरे यामना तोयना मिसी मिनागी थौदोक थोलकपना मयाई काबा ड्रग सिजिनबसिंग लायेंगनबा लनाई ओइना हांगबा डी एडिक्शन सेंटर खरदी मियातफम ओहेंदौरब्रा हाइबगी ओहंग लाखले उलौ सनुरा हाइबी मखोंग हांगबा डी एडिक्शन सेंटर अदुबु सलाइरिबसिंगना फुबदा लैखिद्रबा मियोयदुगी ममिंग लुक्राम संजोय एलाइस निंगथौ sei 32 अपोकपगी मिंग रघुमणि कवि माक नंबोल अवांग लेकाइदगिनि ngang numidang wairam sire haba imung khangakibani thawdo siga mari lainana डी एडिक्शन सेंटर अदुदा थबक तौबा मियोय अहुम पुलिस ना फारे फाराबसिंग अदुदी फोइजिंग अवांग लेकाइदगी वरोइफम जगत चंद्र sei 32 अपोकपगी मिंग इबोसौबा कौकैथेल निंगथेम कोलदगी लाइफ्राकपम प्रेमानंद सही 38 अपोकपगी मिंग पोलेंद्रो अमसुम खुराई कोंगपाल सिंगांबम लेकाइदगी तखेलमा युम तिंकु sei 32 अपोकपगी मिंग लेखिद्राबा देवेन कवि मखोय हयेंग चीफ जुडिशियल मजिस्ट्रेट बिष्णुपुरगी कोर्ट पुथोकदौरी
थोखिबा थाउदोदुगी मातांगना लेखिद्राबा संजोयगी इमुंग मनुंगी मियोय अमना पाउक्सी एसिदा हाय संजोय हौकिबा मे 13 लेबा पोकपनमिकी नुंथिल पुंग अहुमलोम ताबदा मयाय काबा ब्राउन शुगर खरगा कोनना नंबोल पुलिस स्टेशन की टीम अमना फारे हायना पाउ पिरखि पुलिस ऑफिसर सिंगा उनरब मतुंगदा महाक मयाय काबद्रक सिजिनबनी हायबा खंगबगा लोइनना लायेंगनब इमुंग मनुंगदा खंगलकपदगी उलौक चनुरा हाइबी मखोंगदा लेबा रिहैबिलिटेशन सेंटर नुमित अदुमकी नुमिदांग वैरमगी पुंग 8 रोम ताबदा थमलमनी पाउसना मखातना हाय ngarang numidang pung 10 rom tabada nambol police station dagi telephone toroktuna sanjoyne leidiba rehabilitation center aduda irang khara thokle haina imung munungi miyoi laknaba khangalaki paudugi matungina imung munungi miyoi sing satlubada mahak nambol kaithel leiba private hospital amada asiba haksang oina leide haiba khanglaki hospital aduda mathau tawrambasingda kamdauna sanjoy sibano hain hangbada mak nungthilda asiba haksang oina hospital asida purakhibani haina khumlaki mafam aduda leiramba sanjoy gi haksang adu yenglubada maki nangal ningjol amadi phaiganda yamna sathina phukibagi musuk muna khamba dakpham kyamarum leiramba ukhi imung manungi miyoshin makhatana hai maki masada leiramliba dakpham mayam aduna sanjoy phuruga hatpani haibisi yamna mayek sengi Thangai sengna makidi sanjoy phuruga hatpinanaba sinnaramban nate mayai kaba chinjak thadokpa ngamhanduna maok sagum khunai isiel tinnanabagi wakhalonda sel tingna layingbinaba sinnaramani thaudo aduga mari lainana nambol police station FIR ama lokhatuna miad asigi matangda thijinba hokre thawai yaudraba sanjoy gi haksang adu postmortem tawnanaba hauji rims ki mokta lairi thajabi aba mafamdagi phangba paunai miad pigi Misi nanglaba di addiction center aduda inmate taraga mangalai makoi tha mangarungi mamangdagi leireklabani hairiba center adugi staff tare lei makoi NGO amagi makhada rehabilitation center adu salaibani Manipur lenga ki oiba rehabilitation center kunga mangarum lei aduga private ki oina di center yankhai gi mathakta lei hairiba private ki center singasi social welfare department da register tawgadabani haina mamang thakto order thokiba lekre adubu center sing adu register tawnakhidi Madugi maramdi lenga na sema guidelines ado makoini inba ngamloy amasum Manipur ga suna di haibigini asumna NGO oina register khaktamak tawraga rehabilitation center ama oibigi register tawdaba amasum rehabilitation center ama oibigi masak mathum sing ningthina semgatabana center sing asida layengbada Misi bigi thongdok sing tholai tasengna makidi health department asu center sing asida lairiba inmate sing kamdauna layenglibagi haiba nongma phawbus yengsinba lekhidri Maramaduna miyamna private ki rehabilitation center asi kanglon ngana salai dibra haiba yengsin bitre haina maral sirakli nakalamuramda sanjoy elais ningthauna laikidaba thaudu oduga mari leinana center adu salai diba Misi sida senriba miyosing logeba hakpa serak piu haina drug users welfare forums unions right and justice amadi committee on suitable guidelines for non funded private rehabilitation center anigi makai digi lenga ki puning singsilakli Hiram sigamari lainana singmairong kabolekai duilalenda leiba users Manipur gi office tanga sinumidang weram pangthokiba pawgi miphamamada drug users federation for human rights ki wangangloi TS Rajibna state asida siguma thawdo sing hak leitana toina thokli maramaduna asiguma center sing asida sanagadaba sana kanglon sing state asigi social welfare department atuba matamda sanahanbiu loinana asiguma thawdo senabadagi pharuraba miyoi sing amuhana rehab center sing hanganbigano amadi ngarang thawdo thokliba rehab di addiction center asi matam supigi oina thingzile haina makna so hai kheri Makasa tharak poina mayamda tentak na thamjaramge Chief Minister na mega ecotourism project review tokre ADB gi team June mangada Imphala laktuna yengsilagadori Asian Development Bank ki sentang makhada Manipur da paikhatnaba thorang toriba Manipur mega ecotourism project amasum Laothokhre master plan project Chief Minister na hakthengna review tokre Manipur mega ecotourism project asi paikhatnaba field da hakthengna yengsinna bagidamang Asian Development Bank gi team ama June mangada Imphala da thunglaragani hairi Chief Minister nang thongmam bere na maki social media da thagalakpa post amada paikhat kadariba project asina miyam mapung faba connectivity lehenba matamga sunaraba facility sing phanganba ngihak pothaba yaba mafam semgatuna miyam da madugi khudong saba phanganba amasung water sport ki khudong saba sing loktak yengba lakpa miyoi singa phangana naba panam thamli project asina state asigi setmilon da sauna kana ba pibaga loinana miyoi lising kya da thabak pigani project asi paikhatpa matamda Laothokhre part ki ecology da kai handana ba sapsa ba thabak lokhat kani haina su phongdokhi hairi
Makasa Tarapo in a Huyel and Pau Poxy the former Marueva Paukra, State Singi Sip, Conservators of Foresta, Supreme Court ki order. Protected Forest ki eco sensitive zone the leva, structure singi report, Pikalakadavani. Malem Goena Honakliba, Ayinga Sagi Kalamasum Saipu Pirakliba, global warming the Gikra the oil Sungatok to Natamna Vigi Panamda, Leba Sigi Quadi Wang Boyel Sung Oediba, Supreme Kona, Nasipi Kiba, Landmark Just Menama the Leba Sigi State Punamak the Ladiba, Protected Forest Singi Akoi with the Yamdra the kilometer Amagi area di eco sensitive zone, ESZ Sing Tangai Fadana Legatavani Habagaloina Sigumba. ESZ Singi Manung the Labor Istasar Singi, Lisama State Punamaki, Sip Conservator of Forest Singna, Taungi Manung report on the Pikalana Bakan Sintani Oiraba, Apex Court ki order Adungasi Court Asiki Justice L, Nagesarao, Justice BR, Gabayam Justice Aniruda, Boss Ahungi Bains na Pikivani, order Asi Justice Ahungi, Bains Asina, TN, Gauda Barman, Tirumalapat. Case Kamadi Lena file Torakpa application Nama Kanaraba Matung Pikibani. Order Sigi Manung and the Supreme Court of India Pikiba direction Singi Manunda Leba Sigi Mapampuna Makta Ladiba Protected Forest ki Akoi with the Legadaba Eco Sensitive Zone Asigi Manunda Permanent Structure Amata Leviaro Aduga National Wildlife Sanctuary Natragana National Park Singi Manunda Makalamatagi Mining Tabak Yaro Habisini. Protected Forest Singi Oina, Tangai Fadana Legadaba Eco Sensitive Zone Asina Buffer Zone the kilometer Amadagi, Hendona Later Banatragana Hena Paktok Sakopung Kayama, Lengadaba, wherever so high river Mapam Singadu Adumak, laying the Lehangadaba Haki. Apex Quartersi Justice Ahungi Bensna application Adu Lokotuna Kanaraba Matunda, Beekeeper Justman Adugi, Maru Ebesaru, Operative Portion Singadu, Justice Ahum Sigimanung the Yauribe Justice Aniruda, Bosna, Open Quarter, Loina Patoki, Loina Leva Sigi State Punamakta Lady Sip Conservators of Forest Punamangna, Makoina, Ying Shiliba Protected Forest Singaduga, Soidana, Loina Raga Legadaba Eco Sensitive Zone Sigimanung the Labor Stature Singi List Ama Yauna, Masigamari Lainaba report Amamangashidagi Paraga Tahungi Manung the Supreme Court, Pikal another direction to Pik Hadi. Panbayabadi Manipur Yoina Ladiba Protected Reserve Forest area the Hadiba Mapam Singa Siga Nakna Labor Musinga, Sizinaba Lam Singi, Dark Numberga, Mari Lainaba Park Saubagi Saruk Sing Semdok Simzin Dauduna. Protected Reserve Forest Romda, Copsin Bayana Bagidama Aran Mumbai Sizinara Mi Habigi, Maral, the police Namuyani Fagatuna, Judicial Custody the remand Tokiba Tauduk like Revenue Swadi Amaramdana. Congress ki Youngland Saru Oiramba Bisnupur District Bu BJP ki Youngland Ohelapadagi Minister Ani Piraklibani Gomindas English Singaniga Kungamarigi Lok Sabha Mikal the Bisnupur na BJP ki Board Khwaidigi Yamna Phangbo Hengani Matamama the Congress ki Youngland Saru ni Hainaramba Bisnupur District asi ngasidi BJP ki Youngland Saru Oidaba Yadi Haiduna Kana Honaratuna Ohelakpadigi District asi the Minister Ani Piraklibani Haina Walks Amasum Years ki Minister Govidas Konthozamna Phongdokre Wapam asi Center the Prime Minister Narendra Modi na lusingba BJP ki lingangna Wayel Thaudarakpa sahi nipan mapung pharakpaga mari lainana Laibak Sinbatuna Satharakliba Masum Manipur ki District Khudimaktasu Sathagadoriba Ed Sal Seva Susasan or Garib Kalyan ki Hanboy na Bisnupur District Asigi Bisnupur Assembly Constituency gi Ningto Khong Deliver Minister Govidas Konthozam gi Sanglendagi Pangtokpa program gi rally haudokpagi tharamda phongdokhibani so haidi Atopa paw amadana June 3 ki ayuk pung 3 tagi Imphal More lambi the Indefinite broadcast tawragani Kumza English Singaniga Taraga Tarukta Technopal District Semlakpadigi Haujik Pawi goina Sai Taruki Manungda District Asiki Deputy Commissioner Mapalak Transport Taure have a wafum digi Cookie Students Organization KSO Technopal District President Thangboy Lungdim Nangasi Tholakpa Sirolamada Asigumba Manipur Lengaki Tawong Asigi Mayokta Sangsilaktuna Handak District Asiki Deputy Commissioner Bu Amuhana Transport Tarokli Basi Numinigi Manungda Handok Trabadi Thasiki Taruki Ayupung Taruktagi Imphal More lambi the Matam Kaktaba economic blockade ki khongjang satharagan hari zero lasina makhatana phongdorakpada yamna toina district asigi deputy commissioner transformation posting tawrakpana district asigi soko thorangi thabak singda khurau thanganduna theng thale haibasini deputy commissioner yamna toina transfer tawrakpagi mayokta mamangi sai english singani ga kunga mathui ga october kunga mangada governor laganesana district asida lakhibada memorandum amasu pisin khipaga loinana Technopal
community hall pangthokiba sipsing amasum CSO singi lusing yawba mifam amada wari watai sanakiba sulaikrabani tharamadura Technopole district ki deputy commissioner yamna toina transport obagi matangna su marik sumna khan krabani hari aduga mamang thagi kuntra ga mathoide health minister na prime minister Narendra Modi da numitu da pangthokiba lenga na lakholak tungan scheme singi beneficiary singna hakthingna wari sanabagi thoramda su district asigi maike digi KSO amasum cookie sips association na district magistration gi makok thungbo official asibu ngihak leitna transport obuna mayukna halapa khudong sadaba sing phongdokhrabani hairi adubu district asigi miyam gi maket gi memorandum phawa pishinbaga loinana thawong asigi mayakta hanjina khan khraba phawda numit tumakta tholakpo order mana Technopole district deputy commissioner bu amukhana transport torakhibani hairi asiguma lenga ki mekedigi atamnana tawba masum thausadabagi phibam asi yaningde hairaduna mamang thagi kunthra ga mathude thokiba order da Technopole district deputy commissioner su transport obigi order adu numit nini gi manungda handoktrabadi hairiwa economic blockade ase matam kaktana satharagani hairi hansu pawsna phongdorakli Atopa pawa madana rapist ne haba kamai police custody di rima Laothokhre ahko sarak piyu khunja sing tha sigi amagi ayuk pung 13 tarak par masagi sei 19 kakta ngai ri nupi masa mabu shopping tawru si haiduna thiemlaga bolero amada haptuna pukhraba matung lamphel pat ki fishery gate manakta leiba quarter amada eheng supa ikai khumnaba manghan biraba matung ngarang ayuk pung 10 tarak par fishery gate ki manakta leiba mafam amada hundoktuna thamlambada sienabane haibadigi ngarang numidang wanam pung 10 nifuga mangarom tarak par police na fogat khiba miyema ngasi CGM Imphal East ki quarter numit nipani ki police custody remand player tawraduna pothorak pada ko na ayawa pi khibadigi police custody de remand Laothokhre mathang thagi tara phaba police custody de remand Laothokhre rapist ne haba miye adugi maming Gaigong din kamai sei kuntra apokpa kamai kawi nungba part 4 gi bethanetigi hausingna sangakham da leiba ADC quarter da leirabani hari thaudodugi matangna victim nupi masadugi masena file torakhiba complaint report ki matungina lamphel PS na case ma lakholaba matung victim nupi masadu ngaramak rims ki forensic medicine ki staff singna medical examination tawkhre aduga mahakpu ikai khumnaba manghan birambani haibaga mari leinana evidence oigadaba rapist ni hairiba miedu yauna victim nupi masaduna selama firol singa masum nupi masadu bu haptuna pukhibda sizinaba bolero AR01E 6035 du sis tawre hairi amaromda lamda masida senjao paiba made aso asang singi masa sing aningba pamada tawduna nupi oibigi punsibu karimata khandana ikai khumnaba manganbigi thabasi amukhana makhatana thulaktana ba none district ki manung saliba nungba sub division gi nungba part 4 leiba sei kunthrarom suraba nupi su thiraba gaigondin kamai hairiba nupa sina nahan sahi tarakanipan kakta ngairibi nupi masa hamabo posei leirusi haina kaukthokpada nupi masa aduna thulaklaroi herakpada thulaktrabadi yumna sanglakani haina akiya khang pirakpadigi yumdagi thulakpada madugi khudungchaba lauduna posei leminaraba matungda nupi masa sibu kyarak hana ikai khumnaba manghan wikhiba nupa mari leinaba department singna madi lengan akpa serak pibiu haina Zilyanong United Club Association Manipur Beli ki president Shyamdev lamaina phongdokhre haina su pausna makha tarakli Atopa paumana sahi nauribi nupi masa ikai khumnaba manghan khiba irom Rakesh moral gi sabsaba serak pigadabani JC haukiba kumja English ani ga taragani pan gi April ani da masagi class KG khata tamlibi sahi nauribi nupi masa mabu ikai khumnaba manghan khiba madi nupi masa si apokpa ma pa bo hana bo honaram khiba Lamboy khonang khok mamang lekai digi ben drivers irom Rakesh pu moral gi sabsaba serak pinaba madi case asibu aran mamongda handle tokiba SI Rakesh pusu serak pipina bo home gi thausu puriba Manipur gi Chief Minister N Biren gi pukning singsilakli hiramasi ga mari lainana ngasi Imphal gi major khulda leiba Manipur press kapta pangthokpa paw gi mifam amada joint action committee against the brutal assault and life attempts of P Johnson singa gi convener Songtham Jiban hai haukiba kumja English ani ga taragani pan ben driver irom Rakesh na maki ben tongba matamdu da class KG khakta tamlibi pukrambam Johnson gi masanupi bu asipuk tanjama yenglaga ikai khumnaba mangan hibani amaramna case athaduna leiringai marasida 21 oiriba Rakesh na miyoi kharaga loina duna victim gi apokpa Johnson mu mamang thagi kunga mathoida numidangi pung 9 makhairom tabada lambi dagi phaduna pukhraga iroishimagi singonda makpu hana po hona duna mokokta nungthangna tharaki maduda
Johnson makutna ngakthoklubadagi hauji makut lengba yadana leidi masigi mathakta haksangi tongan masaruksinda nungthangna hanjin thabadagi siningsita hinghore thagdo asigi matangna mari lenaba police station complaint tawduna case ma lakholabasu case asigi ayu oidiba SI Rakesh na aranma mongda case asi handle tawkibadagi mara leidaba miyoisinga du bail tholaktuna nungaina leidi Miamgi awabada mateng pangnaba leiriba police personnel singna victim bo amuk hana victimize tawbagi thawong si satharak liba si lebak thibani masagi mathau masak khangna tawdaba miyoi kharagi thawin sinda satpa SI Rakesh police oibada matik sade maramaduna makpusu thabaktagi lauthukodabani haina phongdokhibaga loinana hiramasigi matangna homgi thawsu puriba minister N Berena asumba woyel sathabirakani haibigi thajaba lei haina makhatakhi amaromdana Naba Pari Haidun discharge Taukraba patient ama Sikibaga Mari Lainana medical officer suspend Tokre Mizoram government hospital amada medicals officer oina leidiba mana mathauda pukning sangdaba madi medicals negligence leibana maramoiraga patient ama sikraba matung Mizoram government na medical officer adu suspend Tokre haidi government health center amada layengduna lakiba Silsuk village dagi Laleng Puyabu, Doctor Sina Masagi Anapa Pari Haduna Nampu Hospital City discharge Tokibani, discharge Tokrabamatung Numit Adugi, Nongan Madamasagi say, Kuntragatrenum Suraba Miedu Sikibani, Mark Sikibagi Pausi, social media the viral Orakibagaloinana, Mathoda section Daba medicals officer Sigi, Matata, Extra Lokanaba Make Kiadagi, Taxilakraba Matung Mark Pukutak the suspend or hand order Matokibani. Amaramda, Taudo Sugi Matanga, Tizinanabagidamak, Mizoram Gorbamena Madi Lenabasing the Kankre. Block Development Officer Amana, Taudo Shigi Matanga, Tizilagani Amadi, Zuntara Pavgi Manunga Market Report Takalana Pasu Kankre, Hiramasiga Mari Lane Government Tolokibaga, Notification Amanahai, Social Media Gi Kutanggi, Mizoramgi, Silsuk Primary Health Center Tokiba, Laibaktiba Taudosi Miamgi, opinions Matungina, Mapumaduda, duty Tauduna Lakiba, medicals officer Aduna, Doctor Am Oibigi, Topum Topa Matok, Sapsana Taudabani, Taudabanani, Madam Duna Taudosi, the scenery, but Doctor Kodakta, suspend Aureamadi, Marki Matata, Amasum, Laibaktiba Taudosi Matani, inquiry Sataba, Horagan is Haidi. Makasa Tarapon and Naharolgi Taudang Boxi, the phone Batopa Paukrana, Gari Tauraga Lambita no my Kapthoklamle Miyama Zil Yokre. Thasigi amagi ahing pung baroga mini nifuga mangaram taba duwaida thangmaiban hizam dewa laikai gi lambida gari thauduna lagnaga nungmai round kya Kapthoklamle haiba sagolban pukramam lairaktagi film zenan sai kuntra apokpa pes Zayantabu CGM Impal East na judicial custody remand pibadagi accused asing asi jail yokre Lambida no mai kapki haiba thaudo duga mari lainana lamhel police station su moto case oina lakhatuna investigation sataki police ki investigation gi adudagi accused asibu ngarang phadun wong pong sataki loinana thaudo adugi damak police na 9mm pistol amaga kapa yariba maruni fuga manga konana miyoidudagi seizure item oina fakatki police ki wong pong adu accused zenana khumnakhibadi mark asi private bank amada thabak tawduna more da leiba lalboy kawba miyo amadigi tha ahum mari rongi mamangna nomai laikhibani nomai edu kasam thong khulda lalboy ga yu thakminaraba matung phone gi kuthangna wari kya sanaraga nomai edu thawal gi lalboy da paisa pi duna laikhibani tha khara leiraga ma ki mobile phone atu mangki loinana nomai edu gi license painabi gi matangda lalboy ga wari mari mangara phone da sanakhi hairi Police na accused asibo judicial custody remand player ki damak CGM Impal West ngasi pothoraki accused ki council gi mai digi su remand player adu objection file kan khalaki nakal anima ki submission sing ko na taraba matung accused asibo tha sigi taraga teret phawba judicial custody remand pire haina CGM Impal West na open court Laothokhre hairi haina su paus na phongdurakli Paus Lushilakuna Tentang Isel Express the Fonkiba Pongtang and Mamla Tamzaramgi, People's Democratic Republic of Coquitlam, Semlak Pugimatang, the Yangsin Binaba Prime Minister, the Wokatre. Maning Tama Coquitlam, Siamagana, Iho Lakokaluina, People's Democratic Republic of Coquitlam, Semlak Pugimatang, the Yangsin Binaba Indiagi Prime Minister Narendra Modida, People's Alliance for Peace and Program Manipur Ayibasirul Thadana Wokatre, Asigumba Piba Machina Tuanba. Community kaya tang dulai tana pun hingminari wasida asaw basing na ba mathokale loinana national security de su sauna akai ba pirak pa yai hain su sirola du da pali sirola du na makhata na phungdok ni ba wafam singdi
Masana Masabu Human Rights Organization amagi lusingmani haizaba aduga People's Democratic Republic of Kokilen gi President Mark Thamang Hawkifna handakta semlakpa amasum maningtama Kokilen ama tanwigi wapum lakpasina Manipura sarangnaba phibam kya thokale Mark Thamang Hawkif senglaba Manipur bu Kuki mapa mapugi lamni haina aran mong phongdoraki Kuki thadau jau hairiba kanglubasi Lusai Hills dagi Lusai tribe singna taraga mapan suba sai sada tanturakpadi gi Manipur gi ningthau Narsingha gi matam kumsing 1844 to 1854 da hariba tribal singa si Manipur sangjafam pikhibani madugi matung 1917 to 19 gi marakta khauzai natragana jau natragana thadau singna British authority gi matakta labor oina sijanabi gi hawlaki Madubu Anglo Kuki War haina maming onthokhtuna Kuki Kingdom natragan state ama semnana bo khonari Anglo Kuki War thoki haiba wapamasina Kuki Independence Movement ama lakhananabagi foundation o heli tentangna thamjaramge duga hausikoi nadi mem pau simatang ase lusinjarage amasum pathok sakibda soikiba lankiba kya yaursu mem ngakpigani amasum matamatam gyoba maruibi pau sum mem de lepalaitana update pijarakene su channel sigi maikeri gi mem famna thamjari and thank you